Ngarang ahing Kuki Khutlai Paiba Singna Imphal West District ke Lamsang Police Station akanba Koutruk ta bom yauna akanba Laandarakhre batungda ngasi numit yungba matung pung 3:35 chatpa matamda Koutruk ki awang thangbada leiba Senjam Chirang khulda Kuki Khutlai Paiba Singna bom Amadi Nongmei Kaptharaktuna akanba Laandarakhre Thaudok thofum dagi press na fangba pau amki matung ina Senjam Chirang khulgi maning thangba labukta kunja sing thabak shuduna leiringai cherakta khanghaudana harauthel amadi sansang lom dagi Nongmei amadi bom tare nipan thangna kaptharaktuna lan kai hawrakibani ayamba bom sing adu Senjam Chirang gi lamhangda taraga pokhai ki adubo bom adidi Senjam Chirang maningda leiba taruk suba Manipur rifles amadi CRPF ke temporary camp manakta tasilaki haide Laibak Pabadagi bomb adu pokai Hodabana asok apan bishibina makti yaukidi haide. Security force singe Mikey Dagiso could handuna Nongmei round karakaki adu magpo. Toidokba asok apan bishibina di yaukidi haina, Pawasinam Katari.